Akashvani Imphal R.K Gorani na pau pajari ahanbada maruiba pau Mukhomba Yumnam Khemchana Sabapati oiduna Raijagi Mantri Mandalgi mifam ngasi pangthokre Manipur Sarkar Goangloi oina MLA sing Thoksom Radesha amasung Dr. Sapam Ranjan hapkre Ukrul ambusta Assam Rifle Personnel ne lekhidaba thodokta chenabani haibami ahum ngasi security force na fare Numit mari ni chathagadaba lebak asi khwaidigi chawba textile gi thorum Bharat Tax ngasi dagi New Delhi da hodokre amasung FIFA World Cup lesing ni kuntaru ki ahan semi final da ngasi nongyai matung pungkhai satpada France ka Spain ga sanagani Mukhomba Yumnam Khemchana Sabapati oiduna Raijagi Mantri Mandalgi mifam ngasi pangthokre Mukhomba Secretary da pangthoki be mifam aduda Griha Mantri Govindas Konthokjam Art and Culture Mantri Khurajam Loken amadi Chief Secretary Punit Kumar Goel yaun atei official kaya saru yakhi mifam aduna Raija ashta lenga session mapangal kangal hanaba amadi sakko thrang thabak ningchina pakhanaba maruiba wafam kaya khanakhi Ngasigi mifam aduna haujik leiriba fire safety ga mari leinaba thabak singi phibam fagat hanaba amadi miyamna fire service ki khudong jaba sing araibe mongda phanganaba Manipur Fire and Emergency Service Ordinance singani kuntaru chan hanaba warep lauki City Investment to Innovate, Integrate and Sustain Cities program gi makhada State Climate Center amlinkat nabasu mifam aduna warep lauki Loinana Unified Zoning Youth Regulation Bylaws for Master Plan Areas of Manipulation ni kuntaru ki makhada Ease of Doing Business ki bylaws in semdong na bawar episode ki Tamil Sangam Gorkha Sena amasung Manipuri Muslim Council moregi mihut chinga rajapal unaduna moreda makhoni theneba khudong jada basing matang na memorandum ampisin kre Adi mamangda Triple IT Senapati Director Professor Krishan Bhaskar amadi Manipur Police Housing Corporation Limited ki Managing Director Kailun Lufeng ngasi Rajapal Ajay Kumar Balaga Imphal gi Lok Bhavan da unakhi Surachandpur Jilla ki Deputy Commissioner Krishna Kumar na Jilla asta hokji paikal liba tongan tong macha tharangi thabak tharom sing yengsin kre Deputy Commissioner Sabapati oiduna maha ki office ki conference hall da pangthok Jilla thak official sing yawba mifam mamada Deputy Commissioner na tongan tahol vibhag sing marakta ningchina pau phawna duna amadi mateng pangna duna thabak tawminana ba amadi puksel sengna amdi daita leina miyamgi thabak tawnana ba khanghanki TV leina mapung phana muthatna ba TV Mukta Bharat Abhiyan gi makhada hauji paikhatliba niksai mitra gi campaign asida official singna ningchina saru yana basu mahang khanghanki MLA Singh Thoksom Radesha amsung Dr. Sapam Ranjan Singh Manipur Sarkar gi wanganglo ina ngasi hapkre Rajya Chief Secretary Dr. Punit Kumar Goel na hiramasi matangda chero lama thokre Works Vibhag Additional Chief Engineers oiriba externally added Project Director C.S. Uttam Nahairi Raija ashta miyam gi lambi sathok chasin amade senmilong ni phimam phagal hanaba Works Vibhag na lambi thong sem amade atei chako thorangi thabak kaya akan mamong da paikhatli Raijagi Information and Public Relations Bibang na Chindona ngasi Imphal gi nitai pa chuthekta leiba DIPR auditorium na pangthokpa paugi mifamda Sri Uttam na hai Raija asta puna kilometer lising taram sangba lambi amadi thongsa marom semjin sajin ba yauna tongan building sing single circuit daita bibak asna lauri Central Road and Infrastructure Fund CRIF Rural Infrastructure Development Fund Scheme for Special Assistance to State for Capital Investment Chassis Donor EAP yauna tongan na scheme singi makhada bibag asina sakko tharongir project kaya marum paikhatli CRIF ki makhada senba chelising ni kun mathoida sanction tawrakhiba lambi semi thabak mapung phana loisin kre senba chelising ni kulumdoi kunmari amasung singani kumari kunmanga da sanction tawrakhiba sakko tharongi thabak sing haujik khumang yang thabak paikhatli Magna Makata na hai Sasi scheme ni Makata Raijas ki district headquarters tara mathoida punna kilometer chamarung gi lambi rigid payment gi thabak auji chathari loinana lupa ko disa mani phuma panchang na tongan ba mafam singda working women hostel tara sab gi thabak su chathari paugi marak than atien ba break ama Halabra. Hale. Doctor na kari haira ba. O nasasya sondam na da mise kay no iron zinc vitamin B9 B12 kay no wali ya as hida pulay ba ni iri. Leila bro dudia. As kay de lay no da tha ni humsaw hay ba siyawri tha magi bule singa ni sangarom ni hay niya. Doctor ni chagi wali hari ba masal singa dudi 45 rice hawla ba koi rice de loy ni yawi hay ba ni. Asyang bra niya. Asyang ba ni ne iram dong ni mariek mahaw lay ba chieng sida 45 rice na makko sumagun hagwat na
Kongkalai chuba I watpa vitamin watpa singba kaya amadagi ngakthokpusu ngamedana hai mama Bharat Sarkar na miyamna phangaliba chengsing asidadi fortified rice phanganba haibase prajagi hak oirabadi iramdam Manipur gisu akoi rice mill na akoi fortified added rice haidana miyamna phangangrabani ne ai aduga ne kana base lahorosiko akoi fortified added rice sizinarasiko phangdi akoi mart website akoi mart app adudagi telecaller sing khutang da loina namanak nak dukan sing da loina phangi haibani Hena Kupamarol Gidamak 9233 594 391. tabiriba pawasi Akas Bani Imphal dagini Taas ki tarukta ukrul jilad embus tarukpada Assam Rifles ki parsna ani lekhidabi thaudokta chenabin haibimi ahum ngasi security force na fare Manipur police na social media thadrokpa warol amada hai akak naba paw ama phangmadagi security force na ukrul jilagi PM Kasom Litana Masong Siki Bungdangasi Tiba Hombagi Tabak Sathaki Maduda Embus Aduda Chenabani Haibimi Ahumadu Pabangam Kibani Amaromda Manipur Police Masong Trama Pansuba Garwa Rifles Nangasi Surasapur Jilagi Ke Khenjang Village Operation Chathakre Manipur Police ki paung matung ina Operation Aduda Mafam Aduda Laiba Umangdagi Kusukula Amadi Pokhai Bayaba Masak Matum Sing Pagadle Haidi Manipur Handloom and Handicraft Development Corporation asinduna Imphal East kinila kuthida laiba Arwan Hatta State Handloom Expo Hat Ghar ka mela mapung phana chathari Ken ki Textile Mantralaya Office of the Development Commissioner Handloom ki sentang makhada pangthok liba mela asi lakliba ira nimit phaw chathagani tha asigi mari digi haukiba mela asida Manipur khutsa haibagi potok singot stall umfurom hangli Nimit ini chathagada traditional Manipuri as all home Remedies ki training kam workshop ngasi mongsangai de leba TS Paul Manipur Women College ta haukre Thromot da wangang bada rajyagi Department of Horticulture and Soil Conservation Director ke Devdata Sarman hai lamdam asida phangni ba hidak langtho ane sijinaba yam pambi sing asi baiganik oiba mawong da sijinarabadi rajya asigi semilon phagat hamda sauna kanagani Hidak langtho ane sijinariba pambi sing ningchena yokhatuna thamagi tangai phadaba lai haina magna makatana phongdoki magna hai Medical science pokri matamdagi miyo isi kamaina hilami habasi aina haibdu gisu khangnar even na khoida nga koiringda sang sagakda buli yata bijanam di koi gi ahun singda mana sida sumaina thik laga nayiga pe yen sumaina tayiga pe ke kulu de bi sem baida adudagi kero singa kanu yana sem sumaina to makal sira to puna si yoga inni ai generation sibaudi adu majidak singda yoga kumi medical science is the view District Administration Kaksing amde Raizige Social Welfare Department ki makhada District Protection Unit Kaksing amadi Department of Pediatrics and Preventive Dentistry Dental College Rims Imphal ga pune sinduna Kaksing zila gi arung khunok da laiba ISFFO Thambal Children Home for Girls tangasi mega health camp ama pangthokre All Timber Merchant Association na Thawal Jila ki tongan club singa kusam naduna nimani ni chathagadaba usara thabagi thorom ngasidagi yairipok kakmayai haibi makong ground yairipok malom jalihanbi ground yairipok malom jalihanbi lami mapan singyauna mafam manga da punna usara sangwarom thadun hawdokre Pradhan Mantri Madhu Bandana Yojana PMMBY gi akhanba drive ama Khongjom Bazar Community Hall da ngasi pangthokre Thorom masi mapur maru iba pandamdi mirol benepi singda scheme makhada phangni bakana basing yauhanba mingsan ba awareness pi bani Kumja lesing ani kunhi to pangthokiba Manipur Vidhan Sabha mikhalda langthabal kendra dagi mai pakton hausi MLA oiriba Karam Siam gi mathakta Okram Joina High Court of Manipur tharakiba petition adungasi court asina dismiss tawkre High Court of Manipur ke Chief Justice M Sundar gi bench amna takiba rai aduna wakat adu dispose amasung close tawre hanes phongdokre Imphal haying khongbal ukhong nimpham de leba lining to sanami temple board ta tongan ba sana mai ge mai laina ba loisang singoi ba khanane na mifam amanga si pangthokre throm da wangang da board ki member secretary Sandam Gandharas na hai sana mai lining asi yellow purup singoi ba yamna maru oi ba lining ni sat amani lining asi yokhana ba board asin akan ba mong da thabak paikhatli District Sports Association DSS Andel Limit Kangbu Omana ngasi Chandel Jila ki Deputy Commissioner Hemanta Kumar ga unodana wari sanakre mifam aduda DC Chandel Trophy Football Tournament ama sinanaba wari plauki mifam aduda
Deputy Commissioner na handak Madhya Pradesh ke Gwalior da pangthokiba FIFA referee fitness test mai paklaba te Joy Singh Monsangbo harok te am okhi paugi marak than atenba break amamu Lakliba July gi tang taranipan amasung November kunga mathoi Inglisingani ga kunga tarukta Manipur pumbagi oina National Legal Services Authority gi makhada Manipur State Legal Services Authority na Special Lok Adalat ama sinjagadauri Haiba Special Lok Adalat asida the Negotiable Instruments Act 1881 haibadi check bounce case ka mari leinaba pre-litigation case amasung court pending case sing lakhutjagani Akupa Marol Khangwining Masingna mobile number 9245049660 natraga Manak Nakpa District Legal Services Authority dagi lawbiba yagani Khanghan Jariba the Member Secretary Manipur State Legal Services Authority NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba pizari State asida ahan ba oina thyroid cancer gi iodine therapy haubaga loinana cancer khangdop naba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada khudong chaba pizari Dr Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. Akashbani Imphal dagi pau tabiri Numit marini chathaka dabalebak asi khwaidi sawba textile gi thorum Bharat Tax ahum sub edition ngasi dagi New Delhi gi Bharat Mandapam da Kendra Textile Ministry Giriraj Singh hodokre Paumi sing da wangang bada mantri nai Bharat Tax asi haujikti antarjati gi thorum am oirapaga loinena sei khudingi exhibitor buyer seller amasu thorumas bu yengba lakpa mi gi masing hengalakli mahang na hai kumsi sei esta ma palebak sama kontra gi buyer amasu exhibitor lising humpu hena saru yari Mantri na hai Bharat Tax asida MSME amasung entrepreneur sing saru yari mahang na hai tongan melaiba kharaga free trade agreement tawnariba asina textile gi lamda sauna kanaba pire Laibak tara madik exhibitor sing saru yariba thormaduda Ken Textile Raja Mantri Pavitra Margarita su saru yakhi Haujik sanabagi pau Ngangbam Amukhomba dagi FIFA World Cup lisingani konturuki ahanba semi final da ngasi nongyai matung pungkhai chatpa matamda France ka Spain ga Dallas Stadium da sanagani ani suba semi final match tana Argentina ga England ga tha sigi tara tukta Atlanta Stadium da sanagani final match na tha sigi tara kunda sanagani sama kuthra manga suba Indian Oil Duran Cup lisingani konturuki trophy show case road show amasung pawi mifam hayeng pangtholgani Imphal gi Palace compound leba City Convention Center da pangthokadaba thoramasida Rajapal Ajay Kumar Bhala Mukhyamantri Yumnam Khemsan Eastern Command gi Chief of Staff Lieutenant General Gambhir Singh amasung 57 Mountain Division gi GOC Major General Subankar Basu saruyakani trophy sigi road show Chandradagi ayukta lamtharakani road show asi Chandradagi horuga Raja sigi marui belambi sing phawrba matung Imphal gi City Convention Center da thungani thau thamiban na ahan ba MNC Women's Under 19 T20 Trophy lisingni kumanga kontruk lawre ngasi luang pokpa cricket stadium da sanakiba final da thauna aksdo khangabokpu wicket manga da thoiki player of the tournament thaugi thoksom purni na tare NCL nongpok lawrembam na sindun chathariba tare suba lamba mayum nongthon football festival gi ngasi sanakiba free quarter final match da BYFY Yaripok Vishnu Nahana Priti FC Sagol Banbu Panjil Ahum Amada Aduga Sanamhi FC Wangoina Wangjing United Pu Panjil Amasino da Thoikre Gorani Thagatseri Amukhomba Hauzik Aroibada Moroiba Pau Amuk Hana Mukhyamantri Yumnam Khemsana Sabapati Oiduna Raija gi Mantri Madagli Mifam ngasi pangthokre Manipur Sarkar gi wangang lo oina MLA sing Thoksom Radesya amasung Dr Sapam Ranjan Singh Hapkre Ukrul Embusta Assam Rifles ki Parsna ani lekhedaba thokdokta senabani haibe mi ahum ngasi security force na phare Numit bari ni chathaka daba lebak asi khwaidigi chawba textile gi thorum Bharat Tax ngasi dagi New Delhi da hodokre amasung FIFA World Cup lesing ni kuntaru ki ahan basmi final da ngasi nongyai matung pungkhai satpada France ka Spain ga thengnaragani pauloi jare